Hidak LANGTHAK LEIBADA AWABA MAYOKNARIBA SINGI YENGLAGA Dr. Shing Hidak Thabada Mamalsu Hongba Aphaba Hidak Oiba generic Hidak Shing Oina Thabiyu HAINA Health Minister Dr. SAPAM RANJAN appeal TOUKHRE wafamasi gender-based violence and medical legal care for survivors victim of sexual violence scheme launch toba madi hiramasigi matangda pangthokpa nongmagi oiba awareness program da Minister Dr. SAPAM RANJAN fogdokibani Directorate of Family Welfare Services Samadi State Health Mission NHM Manipuri Sinduna ngasi Hotel Imphal Sangai Hall the pangthokpa tharamadu the Health Minister Dr. SAPAM RANJAN hai lengak asin state asiki miyam sing asi yariba makai mangzongna na anaba sing leitana ba thorang kaya paikhatuna lakli anaba sing yariba makai sel changhandana layeng bangamna balengak asina akan midyeng thamlibani masi mapung phana thabakta onthokna bahona ba the health sector da leiba tongan ba department sing na kok chungsinaba mathau tai Naraklaba matamda Hidak LANGTHAK LEIBADA AWABA MAYOKNABA miyoi leitaba natte fibam asik khangna Dr. Shing Mamalsu Hongba Aphaba Hidak Oiba Prime Minister Narendra Modi ki mityeng makhada lebaga sigi tongan ba mafam sing da hangdok liba jan ausadi kendra sing da fangliba generic hidak sing asi oina prescribe tobiyu ngasi pangthok liba awareness program asi khare hena pak chauna pangthok pa mathau tai loina na hiram asigi matang da tongan ba department sing official kaya yauna workshop ama pangthok pa kanagani khali haina su mahang makhata khi Zariba wakalondo prazadu dagi yare me kai pesa changda da bade generic medicine gi hidak se ro khara akoi leiba ngamba yarunguni leiba ngamba hidak lupa lising manga satlaga hidak leiba to the society magi ke family yarunguni adubo akoi lupa chama puthoga hidak leiba ngamda ba family yawe it is true an experience that I'm telling you praza thingaba as a people as a person who's dealing with people at various society level thekbal matam jida hidak pachamagi hidak leiba phangdaba yawe aduda akoina lupa lising ani gi hidak leibu cho haragati hidak tu chada da ngamdana togibi aduna akoi jan ausidi gi hidak ta koina saiji riba akoi generic se manipur zo akoi sigi kendra ji yam khala banina sigi hidak si zo akoi yari makai prescribe to bina baina maktai doctors singida appeal tawjari Thoramadu Mari Lena Social Welfare Director Ngangom Utamna Hai gender based violence to physical violence natana psychological amadi economic violence to a psychological amadi economic violence asi evidence puthokpada awaba ma oiba maramna violence sing asigi matang da legal action lokhatpada khurau thang da banatte masi ai khoina kupna nainaba ma change gender based violence ki matang asi nairarakpa matamda marginalized groups sing marwaina gay transgender lesbian sex worker amadi PWD sing na thengnariba awaba sing nainaba change loina na angang sing da chatharakba violence sing kupna khanaba mathau tai angang sing da chathaba violence ki matang dai koina pokso act ningtina khangba tangai phade amoromda nupi sing da violence chathaba sing thingna balengak na tongan ba thoksil kaya pai khatli hiramasi matang da social welfare department estate asige district taraga taruk makta one stop center hangdoktuna awa maisa nanglaba nupi sing gi tabak mateng pangna bohotnari violence ki chaitheng phanglaba nupi sing da helpline number 181 da phone tawraktuna mateng lobiyu department na matampumna makta mateng pangna bohotnari haina mahang makhata khi अखोइना जेंडर बेस्ड वायलेंस हायरगा मयामना कमन कोक द फगलाउना फावबसे नुपीदा अंगांग द ओटपदु खक्तंग उइयो नुपादा सु थोए हायबसी खंदबा लैरी नुपादा सु थोकप लैरी नुपा सेन थोकसदबा नत्रगा मागी फिजिकली हाना हैंडिकैप ओइरमद्रगसु ओइरबा मतुंग फिबम जादना लैरकांदा नुपीसिना वामलकपदगी सेनथुम इमुंगी पुसलकपदा वामलकपदगी ताथी तावई तौबीदना मयामा निंब कायना वखल नुंगाइतना वखल लेनागा लोइनना लैबा मयामासु लैरी आंगांगदा थोलकपा मतमदा करमाइना तौगदगे हाइबसिमसु अखोइ मेडिकल प्रैक्टिशनर सिंगसि लोइना खंगमिनबा मथौ तारी आंगांगदा सेक्सुअल वायलेंस ओइरगदी पोक्सो ओइदोइनी अदुना पोक्सो गी केस सि मागी फैमिली ना रिपोर्ट तौद्रसु आंगांग मसासिना कंप्लेन तौद्रसु कईगुंबा डॉक्टर दामा से हक्चांग नुंगाइते अदुनी अदानी हना लायेंग बा लाकपा मतमदा डॉक्टर सिना समाज सेक्सुअल वायलेंस नि रेप नि असे खंग्रबा मतुंगदा कईगुंबा रिपोर्ट तौद तारगदी डॉक्टर दोइना जेल चंगनेब
Ngasigi thawram aduda Health Minister Dr. SAPAM Ranjan, Health and Family Welfare ki Commissioner Pradeep Kumar Jha, Family Welfare Services ki Director Dr. L. Tom Chakuman, NHM Manipuri State Mission Director Dr. Somorjit Ningombam amadi Social Welfare ki Director NG Uttam Namathang Sitna Chief Guest President amadi Guest of Honor Oina Sarukya ki.